ꯆꯥꯗꯣꯔꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯁꯤ ꯌꯦꯟ ꯊꯣꯡꯕꯒ ꯑꯣꯛ ꯊꯣꯡꯕꯒꯅꯦꯕꯀꯣ ꯑꯗꯣ ꯍꯥꯞꯄꯗ ꯃꯤꯛꯁ ꯇꯥꯈ꯭ꯔꯦ ꯁꯤꯗ ꯑꯣꯛ ꯊꯣꯡꯕꯅꯦ ꯁꯤꯅ ꯌꯦꯟ ꯊꯣꯡꯕꯅꯦ ꯃꯥꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏꯗꯤ ꯂꯩꯔꯝꯅꯤ ꯁ꯭ꯋꯥꯏꯗ ꯑꯣꯛ ꯈꯔ ꯁ꯭ꯋꯥꯏꯗ ꯌꯦꯟ ꯈꯔ ꯁ꯭ꯋꯥꯏꯗ ꯑꯣꯛ ꯌꯥꯎꯋꯦ ꯌꯥꯔꯦ ꯑꯃꯨꯛ ꯑꯣꯁ ꯑꯗꯨ ꯁꯤꯗ ꯁꯂꯥꯠꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯂꯥꯠꯁꯤꯒꯤ ꯀꯩꯅꯣꯒ ꯀꯩꯕꯁꯦ ꯀꯂꯦꯖꯥ ꯃꯦꯠꯄ ꯆꯦꯂꯦꯟꯖꯅꯤꯀꯣ ꯑꯗ ꯃꯌꯥꯝ ꯆꯥꯕ ꯌꯥꯕ ꯇꯥꯟꯖꯥꯅ ꯅꯪꯁꯦ ꯇꯥꯟꯗꯣꯏꯅꯤ ꯃꯤꯅꯤꯠꯇꯤ ꯊꯝꯅꯕ ꯄꯣꯠꯇꯤ ꯄꯨꯔꯛꯇ꯭ꯔꯦ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯔꯁꯤ ꯍꯥꯟꯕ ꯃꯤꯅ ꯉꯝꯃꯦ ꯑꯗꯨꯝ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟꯇ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯏꯁꯟꯗꯣ ꯍꯪꯉꯝꯃꯣ Q&Aꯒꯤꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯟꯁꯥꯔ ꯍꯥꯏꯔꯛꯑꯒꯦ ꯑꯟꯁꯥꯔ ꯄꯤꯔꯒꯦ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯁꯤꯗ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯟꯁꯥꯔ ꯂꯣꯏ ꯄꯤꯔꯒꯦꯕ ꯔꯤꯄ꯭ꯂꯥꯏꯗꯕꯨꯗꯤ ꯃꯌꯥꯝ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯕ ꯑꯟꯁꯥꯔꯕꯨꯗꯤ ꯄꯤꯈ꯭ꯔꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅꯅꯦ ꯀꯣꯏꯁꯟꯗꯣ ꯍꯪꯉꯣ ꯏꯁ ꯑꯣꯐꯤꯁꯤꯌꯦꯜ ꯒꯥꯏꯅ ꯀꯣꯏꯁꯟꯁꯤꯡ ꯍꯪꯕ ꯀꯣꯏꯁꯟ ꯑꯦꯅꯤ ꯀꯣꯏꯁꯟ ꯌꯨ ꯋꯥꯟ ꯇꯨ ꯑꯛꯁ ꯋꯥꯎ ꯏꯪꯂꯤꯁ ꯃꯊꯪ ꯑꯟꯁꯥꯔ ꯂꯣꯏ ꯄꯤꯒꯦꯕꯀꯣ ꯍꯧꯔꯁꯤꯔ ꯇꯣꯠꯄ ꯍꯧꯈꯤꯕꯅꯦ ꯑꯩ ꯈꯤꯇꯪ ꯇꯞꯊꯕꯤꯒꯦ ꯅꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯧꯔꯒꯦꯁꯦ ꯅꯣꯏꯗꯥꯒꯤ ꯆꯥꯛꯈꯨꯝ ꯑꯩꯒꯤ ꯆꯦꯂꯦꯟꯖ ꯌꯥꯎꯗꯣꯏꯅꯦ ꯑꯦꯅꯤ ꯃꯐꯝꯗ ꯆꯦꯂꯦꯟꯖ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯁꯤꯁꯇꯔ ꯃꯌꯥꯝ ꯆꯦꯂꯦꯟꯖꯀꯨꯝꯕ ꯆꯥꯕ ꯊꯛꯄꯒꯤ ꯆꯦꯂꯦꯟꯖ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯀꯣ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯂꯩꯔꯒꯗꯤ ꯀꯃꯦꯟꯒꯨꯝꯕꯗ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯎꯕ ꯂꯥꯛꯀꯦ ꯄ꯭ꯔꯥꯏꯖ ꯂꯩꯒꯗꯕ ꯃꯥꯅꯤ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯑꯇꯣꯞꯄ ꯂꯝꯗꯤ ꯌꯥꯝ ꯇꯧꯏ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯤ ꯇꯧꯗꯦꯕ ꯑꯇꯣꯞꯄ ꯂꯝꯗ ꯂꯣꯏ ꯇꯧꯋꯦꯕ ꯌꯦꯟ ꯃꯇꯨꯝꯁꯤꯗ ꯑꯣꯛ ꯃꯇꯨꯝ ꯈꯪꯗꯦ ꯍꯧꯔꯒꯦ ꯃꯇꯨꯝ ꯃꯌꯥꯝ ꯐꯨꯝꯈ꯭ꯔꯦ ꯑꯩ ꯁꯤ ꯆꯥꯛꯁꯤꯅ ꯃꯇꯨꯝ ꯃꯌꯥꯝ ꯐꯨꯝꯃꯕꯅꯦ ꯍꯧꯔꯦ ꯃꯤꯅꯤꯠ ꯀꯌꯥ ꯆꯥꯕ ꯂꯣꯏ ꯌꯦꯡꯒꯦ ꯅꯣꯡꯃꯥꯟꯗꯅ ꯍꯥꯎꯋꯦ ꯑꯣꯛ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦ ꯌꯦꯟ ꯊꯣꯡꯕꯁꯤꯅ ꯃꯥꯕꯣꯛꯅ ꯊꯣꯡꯕꯅꯦ ꯃꯤꯅꯤꯠ 2 ꯍꯦꯟꯈ꯭ꯔꯦ ꯑꯩ ꯆꯥꯕꯗꯤ ꯃꯤꯅꯤꯠ ꯑꯃ ꯐꯥꯔꯝꯈꯤꯔꯣꯏ ꯅꯪꯅ ꯋꯥꯊꯤ ꯉꯥꯡꯉꯒ ꯃꯔꯨ ꯌꯥꯎꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯛꯁꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯌꯦꯟ ꯊꯣꯡꯕꯁꯤꯗꯩꯗꯤ ꯑꯣꯛꯁꯦ ꯇꯧꯋꯦ ꯃꯤꯛꯁꯅꯤ ꯇꯧꯈꯥꯏꯔꯤꯁꯦ ꯄꯨꯟꯁꯟꯅꯈ꯭ꯔꯦꯕ ꯂꯣꯏꯅ ꯍꯥꯞꯀꯥꯟꯗ ꯍꯥꯒꯦꯗꯧꯋꯦ ꯃꯨꯁꯥꯅ ꯆꯤꯟꯗ ꯈꯤꯇꯪ ꯁꯥꯏ ꯀꯩ ꯆꯥꯃꯦꯠ ꯄꯣꯏꯁꯨ ꯆꯥꯁꯤꯜꯂꯨꯅꯦ ꯅꯥꯇꯣꯟꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯪꯈ꯭ꯔꯦ ꯀꯦꯞꯁꯨꯟꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ ꯉꯁꯤ ꯀꯦꯞꯁꯨꯟ ꯈꯔ ꯄꯤꯛꯅ ꯀꯛꯍꯜꯂꯛꯄ꯭ꯔꯥ ꯅꯪ ꯑꯣꯛꯁꯦ ꯈꯪꯗꯦ ꯍꯥ ꯈꯪꯗꯦ ꯄꯤꯁ ꯇꯥꯔꯣꯏ ꯍꯥꯏ ꯑꯗꯨꯝ ꯀꯛꯈꯤꯕꯅꯤ ꯃꯣꯏꯅ ꯃꯣꯏ ꯊꯣꯛꯄ ꯃꯔꯨꯁꯤꯡꯁꯤ ꯀꯨꯞꯄꯗ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯣꯔꯦꯟ ꯑꯩꯁꯦ ꯅꯨꯡꯊꯤꯟꯗꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ
ꯑꯁ ꯍꯨꯛꯄꯗ ꯆꯥꯛ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯦꯉꯣ ꯑꯩꯅ ꯍꯥꯏꯔꯦ ꯂꯩꯔꯤ ꯃꯇꯣꯡ ꯃꯌꯥꯝꯁꯦ ꯀꯅꯥ ꯁꯤ ꯇꯪꯀꯋꯥꯏ ꯆꯥꯗꯣꯏꯅꯣ ꯃꯇꯨꯡꯗꯪ ꯆꯥꯕ ꯌꯥꯗꯦꯕ ꯌꯥꯗꯕ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯝꯃꯔꯣꯏ ꯑꯩ ꯅꯨꯡꯊꯤꯟꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯏꯅꯦ ꯍꯧꯖꯤꯛ ꯆꯥꯔꯤ ꯆꯥꯛꯇꯨꯁꯨ ꯌꯥꯝꯃꯦ ꯑꯗꯨꯝ ꯃꯥꯅ ꯈꯔ ꯌꯥꯎꯕꯩꯅꯤ ꯆꯥ ꯍꯥꯞꯄꯧꯔꯥ ꯈꯔ ꯍꯥꯞꯄꯣꯏꯅꯣ ꯆꯦꯂꯦꯟꯖ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯕꯥꯅꯤꯒꯤꯗꯨꯅ ꯅꯪ ꯉꯝꯃꯗꯤ ꯍꯧꯖꯤꯛ ꯆꯦꯟꯖ ꯇꯧꯋꯦ ꯁꯤ ꯂꯣꯏ ꯉꯝꯗ꯭ꯔꯤꯁꯤꯗꯤ ꯍꯤꯟꯖꯥꯡ ꯈꯛꯇꯗ ꯑꯩ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯅꯤꯠ ꯁꯝ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯑꯩ ꯆꯔꯥ ꯍꯦꯜꯂ ꯇꯧꯁꯤ ꯁꯤꯁꯦ ꯂꯥꯛꯑꯦ ꯃꯅꯨꯡꯗꯅꯤ 시부이나 시킨다 알았어 미니 마pan tashengna thalle ngasidi yam sengna thalle ngamgadabdi male ko 응 ngamgadabdi male ba kaya ngamdile challenge kumbada ngamdile sa ni yam leibini ko 문문니가 짜야지 그럼 또 nó ngày bị gì sao rồi one bite luôn rồi 근데 다 어디 안또 쓰는다 뽕나 아니 maru khando ko aida 야 그래서 사옵다 그래자 자도 말아 that's bad
ꯁꯥꯏꯌꯦ ꯌꯥꯝꯅ ꯁꯥ ꯍꯥ ꯅꯪ ꯑꯝꯇ ꯌꯣꯠꯁꯤꯜꯂꯣ ꯑꯃꯨꯛ ꯁꯥꯏ ꯌꯥꯔꯕ Ngerti. Pin thì bạn có sao kìa pin thì mai được mình thằng Yarba video chỉ lấy file về tầm tật thật chỉ like share subscribe comment tụi biết không Bye. Ông cái ham không? like share Nó tiếc, question rồi, question rồi. question si video sẽ cái nói question sai cái video ở ní comment đã mềm là hằng mấy sinh đó hằng video đó hay là mất thằng video đó không Tiền kia ở căn tàu với tiền kia ở căn tàu này bây giờ. Vì tiền kia, bây giờ mềm, system mềm nè, support tàu với tiền kia với tiền kia dầu với cái là mặc ta. Thật sự. That's right. Thank you for supporting everyone. Thank you so much. English Bye bye. Dạ, nó sẽ vậy. Dạ, nó không có đâu thôi.